Sri Lanka Bangladesh kum Nepal su India dagi China romda maion onkhragadra. India gi border oidiba Sri Lanka Bangladesh ta government tu khraba matung Nepal da su hauzik government tu baga pangkha koire. Adubo yumthang nariba India na karam na isu singa sida karamba khongthang lauri haibasi angakpa wahang oiri. Sri Lanka gi economics downfall chana thaknaba walakpa matamda capital Colombo da miyam gi akanba ihau laktuna government thupsinki adubo matang chana India na makut lanthok tringai ningjing mangjing naringai da China na achauba mega project kaya thadaduna Sri Lankan singi thamoida apenba pokhanki awaba pumba koglagani haina China bu apenba phongdoktuna thagatki asumna Bangladesh ta su makhoi gi matam aduda paliba government adu adukki matik corrupted oire haiduna praja miyamna akanba iho hauduna government ki mihut elected members sing kharai khangdana chenki government tu hanki amade prajana pamba anoba government ama semnaba kanna thoranglingai cherakta India na tan kaina punglon kaina jagoi saki prajana pamjre haina inthoklaba government adu amuk hana hingat hanaba big brother ki role loki masina Bangladeshi khudingma ki thamoi sokna asawba pokhanki masigumba India gi elite amadi ariba political leaders singi michangda leplubana India bu Bangladeshi singna sauki asumna Nepal gi coalition government singna India card sizinaduna lakli masina praja singda asawba pokhale yumthangnariba leibak ani asi hiram amada nungairaktaba mikupta India na ngamle matagum hektamak economic blockade na chingba tawsili masina praja singda ka hena sokpana praja singna warauri hauzik Nepal da freedom of people amadi anti corruption gi zenzi iho akanba changsilakli masida protesters kaya asi ana thokraba matung khoisaunarba miyam inkhalakliba naha singna Nepal gi elected members amadi hanagi political leaders singi mang takhannaba khongjang changsilakli elected members kaya masa masagi firm dagi resign tawkraba matung thawai tadi hinglabadi haiduna ngamjabi thaduna iho horiba yamkraba miyamgi khuttagi nanthokduna chenaba honari maragasida India na Nepal gi irang asida karamba response pigadawri Sri Lanka amadi Bangladesh ta soikiba duna para oi horaga achauba khongthang lawgadawribra natraga amuk hanna heirangi ngeida yurangadra haibasi achauba wahang oiri matamasida de elected politicians singa mari fana thambabudi praja singa hena mari afaba thambana afaba oiri karigumba handaksu India gi khongthang soikrabade soidana Nepal gi mayon su China lomda onkigadawri masina Indo Nepal trade asidagi China Nepal trade na hena khumang chauraknaba machak oiraknaba maram oigadawri matang asida khongthangda haina singna chatpa mathau tari adubu karamba khongthang thanglakadawri bage haibadudi khangbangamdri amuk hanna big brother ki role lawgadawri bra natraga Nepal gi sovereignty bu ikai khumnaduna Nepal gi praja amasung youth singi ihul khangna thabak tawgadawri bra